Mami TV News yang tabiri ba khwai pom namak po thokcham sardana taram na okcha bagaloina ikok no na khurumjari. Ngasi phongkiba pauche singdagi Khomjinba Paodam miyam da thamjari. Hawkiba pung kunmari asida thokiba thoda wathok sing ahan bada pongnafam pauche dagi lobigani. India Myanmar ngam kai lana sathok sasin yahalamba free movement regime lauthokre. India government ki firep si Manipur ngak naba thawai na pontha pi kharba sing adugi hona zaman aduni Chief Minister Ministry of Home Affairs na ngam kai sambal kargani haina Union Home Minister Amit Shah na ikui kuidana phongdo kraba matung makata na Bharat amadi Myanmar gi ngam kai paringda apan ba yaudana sathok sasin yaramba free movement regime FMR kudaktagi lauthok lagani haina Union Home Minister Amit Shah na lauthokre pao sina pongna famgi ahan balamai da headline hoina phongli Kuki militants singna mafam ohumda bom yauna nomai kaptaraktuna landarakre Kuki militants singna bom yauna nomai kaptaraktuna Imphal East amasung Imphal West ki tongan ba mafam ohumda landarakre haidi press na fangba paw na hai ngarang numidang pung mga minute kontra rom taba matamda Kuki militants singna ihan hanba oina senjam chirang da leiba taruk suba MR ki camp tamna bom kapsilaki bom aduna taruk suba MR ki sakum amadi mafam karada amang ata thoki adubu misi mina amadi asok apandi yaukide masigi matung makata na numidang pung taraga mathoi taba matamda Kuki militants singna harau tel chingthak tage amuk senjam chirang da bom yauna nomai kaptharak pa haurakki maduda security force amadi maitei kul ngakpa singi maikai dagi handuna nomai kapki loina na maikai anigi marakta akan mamoong da nomai kapna ki haidi pawo sina pongnafam gi ani suba headline noina phongli BJP na thawoina irang asi loisindribra singnare Dr. Sama BJP ki government ki aron bathosil leibana Manipur irang asi loisindrabra haiba chingnaba pokle haina AICC ki national spokesperson Dr. Sama Mohammed na phongdokre ngasi Imphal BT Road to leiba Congress babanda paumi sina hangba wahangi pakumpira duna Dr. Sama Mohammed na hai Congress party ki luchingba Rahul Gandhi na Manipur da anirak handa laktuna lamdam masida thokliba irang asiga mari leinana miyamga haktengnana unaba laikre loinana parliament fawba Manipur gi wafam asi pukhatlabani adubu prime minister na irang asi thorakba thamapan helaba asi fawba mahaki oiba wafam amata phongdoktana tumina leisili masimak angakpa ama pokpata natana yamna laibak tiba amasuni Center da leiriba BJP ki government na irang asi loisinnaba honadriba sigi maram karigino haina achoba wahang ngam oiri Thoubal gi Babu Bazar da counter blockade sathakre More da leiriba state force ki personnel singda ising yauna posai amada Kuki narco terrorist singna leiba fangandabagi thawong adugi mayokta ngasidagi matam kaktana Meitei community joint coordinating committee Waithau to Hauka and Thoubal kunona counter blockade sathaba hokre Tha sigi mangada committee sina press ta thokpa serol amada ngarang February 3 fawba Kuki narco terrorist singna state force personnel singi mathakta thamliba posai leibada pidaba asi handoktrabadi ngasi counter blockade tawragani haina phongdokiba laikre ngarang fawba athingba adu handoktabadagi ngasi counter blockade asi sathaba hobani hairi pausing ngasina pongna phanggi maru oiba pawoina phongli Maka tarakpa asidi sana laibag pauche dagi lobirasi. Indo-Myanmar border da chatnaramba free movement regime logthoklagani Amit Shah lemhoriba demand singsu thabakta onthoknaba assembly famduna warep logadavani AT Mizoram Nagaland government amadi Kukijo kangbuna fana yamna kanna yetcharagasu Indo-Myanmar gi ngamkhaida kilometer 13 chathok chasin yaramba free movement regime logthoklagani haina Union Home Minister Amit Shah na logthokre Home Minister Amit Shah na mahakki official Twitter account da thagalakpa post amada hai laibag asigi haujik oiriba law and order gi fibam asi yenglaga laibag asigi internal security da akaiba laktanaba amadi India ki awang nongpok lamdam gi state singi demographic structure da kairaktanaba gi damak Ministry of Home Affairs na free movement regime FMR asi mapung fana lauthoknaba warep lawre Haujik FMR asi marufongna muthat khinabagi ministry na process hauraba maramna kudaktagi suspend tawre haina su haiki India amasong Myanmar gi lonaba ngamkhaida leiriba FMR asi lokthoknaba amadi leibak ani gi ngamkhai asida sambal khanabagi damak mamang thada chief minister nongthomam birena center da taksan khiba laikhrabani Loinana Manipur da haujik thokliba irang asi free movement regime leiba asina so hen na pakthok chokthok hannabagi machak oihelle haina haikhrabani
India amadi Myanmar gi ngamkhaida leiriba free movement regime asi haukiba kumja lising aniga tarani paldagi India government ki act is policy ki saruk ama oina chatnaduna lakibani. Kanglon asigi matung inna leibak animaki miyoi singna yumlon naba leibak sing adugi kilometer taratarok border pass ama lauraga changba yabagi ayaba leiribani. Loinana mafam aduda chayol ani fawba leiba yabagi ayaba supiri. Adubu FMR asi haukiba kumja lisingani kunda COVID-19 gi laichat Myanmar da kham thengna wangkhalakpadagi state leingakna akhanava order ama thoktuna matam kharagi oina suspend tawduna thamlakhibani. Hairiba Kanglon asi Manipur, Mizoram, Nagaland amasung Arunachal Pradesh ta chatnaduna lakhi. FMR lautokhinabagi demand asi maitaygi tongan ba lupsingna matam kayagi mamangdagi tanduna lakibani. Loinana Kanglon asi chatnabana maram oiraga Manipurda hojik thokliba irang asida Myanmar dagi miyoi kaya marum changsilaktuna irang asi hena chakthokhanaba hotnare hainasu lupsingna phongdokhiba laikhrabani. Handakta India government na Indo-Myanmar gi lona bangam khoi paringda border fencing mapung fana khana na ba fireb laurokibada kuki gi miyoi singna yaningda ba phongdorakibasu laikhrabani. Mizor July Pol koba Mizoram gi mahairoi lup amanasu border fencing khabagi fireb asigi mayokta wafam kayamaram phongdokibaga loinana masina jo miyambu ani thokna khaidokpagi machak oihangani haina lauthokibani. Mahairoi lup asi khakta natana Mizoram gi oinadi Chief Minister Laldu Homa Central Young Mizo Association nasu yaningda ba phongdokiba laikhrabani. Kangpokpi na popi thabagi chang khwaidagi wangli. Manipur da popi thariba sing asi matau karamna laksengadage haibagi matangda Chief Minister Nongthongmam Birena chair lauduna lengak asigi official sing amasung NCV gi official sing yauna mifam pangthoktuna khanakre. Kangpokpi district na popi khwaidagi pak chawna thaba district oire. Chief Minister Secretary ta Chief Minister na chair lauduna pangthokiba mifam aduda Chief Secretary Manipur Police Department Narcotics Control Bureau NCB Narcotics and Affairs of Border NAV Forest Department Manipur Remote Sensing Application Center Marseg amasung Forensic Science ki makok thongba official sing na saruk yakhi. Counter blockade Moreda chana thaknaba pusiliba lambi sing thingba hokre. Moreda tariba state force ki personnel singda kuki singna ising yauna karigumba makhal amatagi acha athak pidabagi mayokta ngasidagi maitai community joint coordination committee waithok to hauka and thaubalna Moreda khundariba kuki singge potchai pusiliba lambi pumnamak thingba hokre. Moreda tariba state force ki personnel singda kuki singna acha athak pidabagi khongdang changsiliba ase tha asigi taret fawagi manungda handoktrabadi tha asigi nipandagi kuki singda chana thaknaba potlam sing pusinba thinglagani haina maitai community joint coordination committee waithok to hauka and thaubalna lauthokibagi manung channa ngasi committee asigi thaumi singna Thaubal Kiam Babu Bazar da thoglaktuna National Highway 102 da Imphal lomdagi pot puduna lakpa gari sing check tawba hokhi. Ngasigi oina Mami TV ki Khomjinba Paodam matang asida loijare makha taba pawgidama Mami TV bu mityang taduna leibiyu mayambo amuka hanna khurumjari.